Hauzik lamdam asida oiriba fibam asida miyamgi mihut oiriba singna makoina fongdokningba kaya fongdokpa ngamlamdaba yai adubu ngasedi pal adu namkhaiduna Manipur miyamgi damak fongna chongthoktuna miyamgi damak leppa matam oire haina UNLF ki hanagi chairman ningthemcha sanayai mena fongdokhre wafam ase Ayekpam Wangpa Memorial Trust na sinduna UNLF ke Lanmi Sangrup Manipur People's Army ge Chief of Army Staff ke Thaugai Purambata natana Lal Holup asige Vice Chairman oiraba Ayekpam Wangpagi nipanrak suba leikhidraba ninshing thoram galonina maki meetam among ase langol dalaiba ima thongak lairem bigi masaikol da UNLF ki former chairman RK sanayai mana maikum hangdoktana miyam da khutsinaba ge thoram da fongdokhibani UNLF ki hanagi chairman ningthemcha sanayai ma pambai nu luchingba UNLF ki general secretary CH Thanil pambai nu luchingba UNLF ki chief of army staff KH Khomba Ayekpam Wangpa Memorial Trust ke advisor Ayekpam Anandini amade trust asige chairman Y Chandrana President Member Oina Saruk Yakiba Thoramadada Ningthemtra Sanayai Manamakaraduna Ngasidi Aikoina Lebak Miam gi apunba pangal sagatuna Aikoi gi tungi punsi karamba maikaida chatkani haibige warep lobu matam oire lamdam asida hauzik oiriba fibam asi peningai oide oiriba fibam asida khwaidagi fibam sokba ama oiriba de tangkak naina Aikoi masel gi marakta unkhatnabagi fibam ama leihalikliba asini haike amade leikhidraba Ayekpam Wangpa gi matangda palladuna mahak namakha tana hai Wangpa ase mama lebak ningba thaksi khasi naiba lichat sajat chumba amade mating luchingba amani mahakna leikhidraba asi khunai asigi chauna mangjaba amani asigumba fidam ningai oiba misak sing asigi fidam ase ngasigi haurakliba mirolda tung induna chatuna khunai asi manglomda puraknaba honaba mathau tai haina mahakna makhata ke panba yabadi leikhidraba Ayekpam Wangpa kumjali singamaga chamapan humputra mangagi anganba saruktagi UNLF yaurakhibani mahakna kumjali singamaga chamapan marifudara taretagi English singaniga tara mari fauba MPA gi chief of army staff ki Thaugai Puram Labamatum Kumjali Singaniga Tara Maridagi Kumjali Singaniga Tara Taret Fauba UNLF ki Vice Chairman Oiram Kibani Maha Kumjali Singaniga Tara Taret ki Ngasigini Jun Kungani Panda Leikhidrabani Haibawa from Singsu Fongdoke Leriba Pioneer Group informed the Enhancement Singwasi, Madimanunga, Leikhidraba, Avingasi, Election, IMG, Singba, Isaac, Sisi, Su, Election, Seven, Oramba, Alexis Singasiba, Election, IMG, General Secretary, Oiva, Ozamuiva, Tingalanguiva, Singba, Lusinga, from the question Satana, whatever they Sanatana, Lokiva, Adogi, Marakta, from the Leriba, Pioneer Group ado magna little venerable adumba toka ado akoina ninshing bada going see powder nagaga le very similar bada so what hold on low here say party history da model record